ngasi amuk mayamgidamakta pujarakliba phungawari asigi mamingna Lairabi mama macha. Thaina mamangaida khul amada yamna lairaba imung ama leiramki. Imung asi nongma nongmagi chara tanjaduna hingjaba imung ama oiramki. Karigumba pot kharadang kaisenda yonjaruduna sengchak wanjaba aduna makhoigi punsigi thaudang oijarakpa imungni. Imung asigi nupi adu angang anauba chenba maramna angang adu puraduna kaithen kaba tarami. Mathanta turoi ngamloi kafai kafaina chachaba ngamjarakpata ngairiba nupi macha adu poraduna mama adu kaithenda singyonba chatki. Lairaba kauba haibasidi nungaiba imungi mawong matau matam adu kaidongdasu tamba ngamjade. Numitugi pukhinaba kaithen pot langjaringaida ataidi mathang mathang hana chatmankiduna mama macha adu khongloi amatasu yaudana kaithengi lamsang lakhirami. Singgi lamdadi kaithengi maphamdu sangbanina kaithen pot oina sing mapunama purakpada mama macha adu waman khradana lamakhangda pothakhirami. Nupi aduna kokthakta singbundu thadakhibaga loinana singbundugi manakta macha nupi piklibi adubu managandagi thaduna phamhalli. Nupi aduna mapan thokke haiduna mafam adudagi khara chathokiduna akutpa mafam aduda mapan thokhiba adugi tanja adumaktada akutpa saruk adu pakthokhiba makhai singlomdagi chentharakpa ising aduna mama macha adu turel aduki wangma oisinkhre. Nupi aduna phanakanna lanthok haunaba honajabani adubu chawkhraba turen ama oikhibana imai zona ising chawkhrabada mahak lanthokpagi upai leijakhide. Pikliba nupi macha adusu khom lamlakpadagi yamna kanna kablakhibadu mama adunasu torendugi wangmadagi tarakhi. Mama macha adu una aram khorangba kuknaba khomlang indaba yadana wangmadagi yengnaraduna mama macha adu thamoi sokna kapnaduna leikhirami. Macha nupi aduna mamabu kauraga torel wangmagi toralda turoi ngamloi kapna chatkhi. Mamana machabu torel wangmadagi yenglaga machana mamabu kaukhibagi khonjeldu tamna taraga magi thamoidu puba ngamkhide. Machana mamabu kaukhiba adu taraga mamana icha techa imasu sida leiriye haina kaplanu ichadi khomlamlam lagani imasu khangi adubu imagi ibema techa ima ichagi marakta chawraba turengi isingna thatkiduna thambikhre. Imagi ibema nahakpu kaplanu imagi thamoise puba ngamdrene. Mama amadi machanupi adu toreldugi wangmada yengnaduna kapna torbanda matam sangna chatnaraba matungda machanupi adugi nahonggu phi adusu thamlamdana koiching chingduna kapna chatnaramba adu mamana mabu nungsitraba male magi aram khorangba kokhannaba mamagi upai leitraba male haina angang aduna khalladuna pikliba nupi macha ado mamada aroibagi khonjel oina imana nacha aibu nungsibidraba male imana nacha aibu nungsibidrabanina nacha aibu saubiganuko haiba khonjel ama mamagi nakongda yauhallamlaga nupi macha adu magi nahumpi adubu yungna sangna segairaduna phi machet sing aduna magi masa oina sajaraga nupi macha adu uchek oina nuwa haina khonglaga atiyaromda paikhatkre. Nuwa haibagi athradi ima haibani. Nupi macha aduna onkhriba uchek adugi maming adudi maringlonda nura haiba uchek jat ama umangda leiriba asini. Uche asina khongwasu nuwa haina asumna khongliba asini.
ꯑꯅꯤꯁꯨꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯇꯥꯔꯣꯏꯁꯤꯡ ꯀꯥꯏꯅꯈ꯭ꯔꯕꯤ꯫ ꯃꯃꯥꯡꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯑꯃꯨꯛ ꯂꯨꯍꯣꯡꯈꯤ꯫ ꯑꯍꯥꯟꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯄꯣꯛꯂꯝꯈꯤ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯥꯕꯨ ꯆꯥꯕ ꯊꯛꯄꯗ ꯊꯕꯛ ꯁꯨꯕꯗ ꯁꯥꯊꯤꯅ ꯑꯣꯠ-ꯅꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯩꯁꯥꯕꯤ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯄꯣꯛꯇꯕꯤ ꯃꯃꯥꯅ ꯃꯥꯕꯨ ꯑꯣꯠ-ꯅꯩꯔꯕꯁꯨ ꯃꯍꯥꯛ ꯃꯗꯨꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯥꯕꯨ ꯅꯣꯡꯃꯒꯤ ꯎꯍꯧꯗ꯭ꯔꯕꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯟꯈꯤꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯥꯕꯨ ꯃꯇꯥꯔꯣꯏ ꯑꯣꯏꯅ ꯂꯣꯏꯅꯔꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯄꯣꯛꯇꯕꯤ ꯃꯃꯥꯅ ꯃꯥꯕꯨ ꯑꯣꯠ-ꯅꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯅꯣꯡꯃ ꯐꯥꯎꯕꯁꯨ ꯃꯥꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯗ ꯍꯥꯏꯗꯣꯛꯈꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯃꯥꯕꯨ ꯑꯣꯠ-ꯅꯩꯕꯁꯤ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯕꯗ ꯎꯆꯦꯛꯀꯤ ꯁꯛꯇꯝ ꯑꯣꯟꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨ ꯑꯃꯃꯝ ꯎꯅꯔꯒ "ꯏꯇꯥ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ, ꯉꯁꯤꯗꯤ ꯏꯇꯥꯒ ꯑꯩꯒ ꯀꯥꯏꯅꯔꯁꯤꯀꯣ" ꯍꯥꯏꯅ ꯀꯥꯏꯅꯅꯕꯒꯤ ꯋꯥꯔꯤ ꯁꯥꯔꯒ ꯀꯞꯅ ꯀꯞꯅ ꯃꯥꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯕꯨ ꯃꯊꯪ ꯎꯅꯔꯝꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, "ꯏꯇꯥꯔꯣꯏ, ꯑꯩꯒ ꯉꯁꯤꯗꯒꯤ ꯀꯥꯏꯅꯈ꯭ꯔꯕꯁꯨ ꯈꯨꯟꯒꯤ ꯊꯧꯗꯣꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯁꯨ ꯌꯥꯎꯔꯤ ꯍꯥꯏꯅ ꯏꯇꯥꯈꯣꯏꯅꯁꯨ ꯈꯟꯕꯤꯗꯨꯅ ꯑꯗꯨꯒ ꯑꯩꯁꯨ ꯎꯆꯦꯛ ꯑꯣꯏꯅ ꯄꯥꯏꯔꯛꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯇꯣꯡꯂꯒꯦ꯫ ꯑꯩꯅ ꯎꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯈꯤꯕꯗꯨ ꯎꯕꯗ ꯅꯈꯣꯏ ꯑꯩꯕꯨꯁꯨ ꯍꯧꯖꯤꯛꯐꯥꯎ ꯂꯩꯃꯤꯟꯅꯔꯤ ꯑꯁꯤꯒꯨꯝꯅ ꯅꯈꯣꯏꯒꯤ ꯋꯥꯈꯜꯗ ꯈꯟꯕꯤꯌꯨꯀꯣ ꯏꯇꯥꯔꯣꯏꯁꯤꯡ"꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯇꯥꯁꯤꯡꯗ ꯃꯥꯅ ꯁꯥꯅꯤꯡꯕ ꯋꯥꯔꯤꯁꯤꯡ ꯁꯥꯖꯔꯝꯂꯒ ꯃꯍꯥꯛ ꯑꯗꯨ ꯌꯨꯝꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯀꯗꯕꯒꯤ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯅ ꯃꯥꯒꯤ ꯁꯤꯖꯤꯟꯅꯔꯝꯕ ꯐꯤꯔꯣꯟ-ꯆꯩ, ꯄꯣꯠ-ꯆꯩꯁꯤꯡ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯃꯊꯪ ꯅꯥꯏꯅ ꯃꯐꯝ ꯆꯥꯅ ꯀꯞꯅ ꯃꯊꯪ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯂꯧꯔꯝꯂꯦ꯫ ꯃꯃꯤꯠꯇꯒꯤ ꯆꯤꯟꯊꯔꯛꯄ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯃꯥꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯇꯣꯏꯅ ꯁꯤꯖꯤꯟꯅꯖꯕ ꯐꯤ ꯑꯗꯨꯅ ꯇꯩꯊꯣꯛꯂꯝꯗꯨꯅ ꯀꯞꯅ ꯊꯣꯡꯖꯤꯟ ꯀꯥꯟꯊꯣꯔꯛꯂꯦ꯫ ꯃꯍꯥꯛ ꯀꯞꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯥꯒꯤ ꯈꯨꯟꯒꯤ ꯄꯟꯊꯣꯡ ꯑꯗꯨ ꯂꯥꯟꯊꯣꯛꯈꯤꯒꯗꯧꯔꯦ꯫ ꯃꯥꯒꯤ ꯈꯨꯟꯒꯤ ꯄꯟꯊꯣꯡ ꯑꯗꯨꯒꯤ ꯋꯥꯡꯃ ꯀꯥꯟꯊꯣꯛꯂꯝꯗꯥꯏꯗ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯈꯨꯟꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨ ꯊꯪꯅꯅ ꯌꯦꯡꯂꯝꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯄꯟꯊꯣꯡꯒꯤ ꯋꯥꯡꯃꯗ ꯂꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯃꯇꯥꯔꯣꯏꯁꯤꯡꯒ ꯅꯨꯡꯇꯤꯒꯤ ꯆꯠꯂꯝꯕ ꯂꯝꯁꯥꯡꯒꯤ ꯈꯣꯡꯒꯨꯟꯁꯤꯡ ꯑꯗꯨ ꯂꯤꯔꯒ ꯀꯞꯅ ꯆꯠꯈꯤꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯂꯥꯡꯃꯩꯗꯣꯡ ꯍꯥꯏꯕ ꯎꯆꯦꯛ ꯑꯗꯨ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯈꯨꯜ ꯑꯗꯨꯗ ꯆꯥꯎꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡ ꯀꯌꯥꯅ ꯏꯁꯩ ꯁꯛꯅꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛ ꯑꯃ ꯆꯠꯊꯈꯤ꯫ ꯃꯗꯨꯒꯤ ꯃꯔꯛꯇ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯁꯨꯅ ꯂꯥꯛꯇꯨꯅ ꯊꯛꯄ ꯆꯥꯕ ꯇꯧꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯃꯥꯡꯉꯩꯒꯤ ꯃꯔꯨꯞꯁꯤꯡ ꯀꯥꯏꯅꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯇꯥꯔꯣꯏ ꯑꯗꯨꯁꯨ ꯊꯧꯗꯣꯛ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯒꯤ ꯃꯊꯛꯇ ꯏꯉꯥꯟ ꯉꯥꯟꯅ ꯎꯉꯥꯟꯗ ꯇꯣꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯅ ꯃꯥꯕꯨ ꯎꯔꯗꯨꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯂꯗꯨꯅ "ꯏꯇꯥ, ꯅꯍꯥꯛꯄꯨ ꯀꯔꯝ ꯇꯧꯔꯤꯕꯒꯦ? ꯏꯇꯥꯁꯨ ꯑꯩꯈꯣꯏꯅ ꯅꯣꯛꯆ ꯂꯥꯡꯖꯕꯗ ꯌꯥꯎꯕꯤꯔꯔꯣ" ꯑꯁꯨꯝꯅ ꯃꯇꯥꯔꯣꯏꯁꯤꯡꯅ ꯃꯉꯣꯟꯗ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯇꯥꯔꯣꯏꯁꯤꯡꯅ ꯍꯥꯏꯖꯔꯛꯄꯗꯨ ꯇꯥꯔꯕꯗ "ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯇꯥꯔꯣꯏꯁꯤꯡ, ꯅꯈꯣꯏ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ꯫ ꯅꯈꯣꯏꯒꯤ ꯅꯇꯥ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯈꯨꯗꯣꯟꯕꯨ ꯇꯝꯂꯁꯤꯕꯥ" ꯍꯥꯏꯕꯁꯤꯒ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯃꯇꯨ ꯈꯔ ꯐꯣꯏꯔꯗꯨꯅ ꯃꯇꯥꯔꯣꯏꯁꯤꯡꯗ ꯊꯥꯗꯈꯤꯕꯗ ꯃꯇꯥꯔꯣꯏꯁꯤꯡꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯈꯨꯜꯕꯗꯨ ꯎꯔꯕꯗ ꯃꯥꯒꯤ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯗꯨꯁꯨ ꯎꯊꯛꯂꯣꯝꯗ ꯃꯃꯥꯏꯗꯨ ꯑꯣꯟꯈꯠꯇꯨꯅ "ꯏꯆꯥꯅꯨꯄꯤ, ꯏꯆꯥ, ꯅꯪꯕꯨ ꯑꯩꯈꯣꯏꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯕ꯭ꯔꯥ" ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯃꯥꯅ ꯎꯊꯛꯇꯒꯤ "ꯏꯃꯥ, ꯑꯩ ꯅꯪꯕꯨ ꯀꯔꯤꯒꯤ ꯀꯥꯎꯔꯨꯒꯅꯤ? ꯏꯃꯥꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯅꯤꯕꯤꯔꯤꯕ ꯑꯗꯨ ꯀꯔꯤꯒꯤ ꯏꯃꯥꯒꯤ ꯁꯔꯨꯛ ꯊꯨꯡꯂꯣꯏꯗꯒꯦ ꯏꯃꯥ? ꯅꯆꯥ ꯑꯩꯅ ꯏꯃꯥꯒꯤ ꯁꯔꯨꯛ ꯇꯝꯖꯔꯛꯂꯒꯦ ꯏꯃꯥ. ꯏꯃꯥꯒꯤ ꯌꯥꯗꯨ ꯂꯥꯎꯅ ꯀꯥꯈꯠꯂꯒ ꯂꯩꯕꯤꯔꯝꯃꯨ." ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯑꯗꯨ ꯃꯥꯅ ꯇꯣꯡꯂꯤꯕ ꯎꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯃꯌꯥꯗꯨ ꯌꯥꯝꯅ ꯂꯥꯎꯅ ꯀꯥꯈꯠꯂꯒ
ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯡꯃꯩꯗꯣꯡ ꯎꯆꯦꯛ ꯑꯣꯟꯈ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯎꯍꯩ ꯋꯥꯍꯩ ꯆꯥꯈꯤꯕꯒꯤ ꯃꯊꯤ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯃꯥꯏ ꯊꯟꯅ ꯐꯥꯏꯗꯕꯤꯔꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯅ ꯃꯥꯒꯤ ꯃꯇꯨꯗꯨ ꯄꯨꯔꯗꯨꯅ ꯍꯔꯥꯎꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯊꯤꯅ ꯃꯌꯥ ꯊꯟꯅ ꯐꯥꯏꯖꯤꯟꯈ꯭ꯔꯕꯗ ꯃꯃꯥ ꯑꯗꯨ ꯁꯣꯔ ꯐꯨꯜꯂꯒ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯎꯈꯣꯡ ꯑꯗꯨꯗ ꯂꯥꯟꯈ꯭ꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯨꯟꯕꯨ ꯁꯥꯒꯩꯒꯤ ꯄꯣꯛꯇꯕꯤ ꯃꯆꯥ ꯑꯃ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯟꯕꯨ ꯁꯥꯒꯩꯒꯤ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯆꯍꯤ ꯈꯔ ꯃꯇꯩ ꯃꯅꯥꯎ ꯂꯩꯃꯤꯟꯅꯔꯝꯂꯒ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯗꯨꯅ ꯃꯃꯥ ꯑꯗꯨ ꯁꯤꯈ꯭ꯔꯦ꯫ ꯆꯍꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯝꯂꯝꯂꯒ ꯁꯤꯈ꯭ꯔꯕ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯂꯧꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯔꯗꯨꯅ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯂꯧꯈꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯅꯨꯄꯤ ꯑꯃ ꯂꯧꯔꯛꯈꯤꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯃꯛꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯈꯤ꯫ ꯆꯍꯤ ꯑꯃ ꯍꯦꯛ ꯌꯧꯔꯛꯂꯒ ꯑꯀꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯑꯍꯥꯟꯕ ꯅꯨꯄꯤꯗꯨꯅ ꯄꯣꯛꯂꯛꯄ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯃꯛꯅ ꯄꯣꯛꯆꯕ ꯃꯆꯥꯃꯛꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯥꯋꯣꯛ ꯅꯥꯋꯣꯟꯈꯤꯔꯝꯃꯤ꯫ ꯆꯍꯤ 3-4ꯗꯤ ꯑꯁꯨꯝꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯃꯇꯨꯡꯗꯗꯤ ꯄꯣꯛꯇꯕꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜꯒꯤ ꯄꯔꯤꯡ ꯑꯃ ꯁꯥꯒꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯆꯨꯝꯕꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯇꯕꯅ ꯌꯥꯊꯪ ꯉꯥꯛꯄ ꯍꯩꯕꯤ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯑꯔꯥꯟꯕ ꯁꯔꯨꯛ ꯑꯗꯨ ꯄꯣꯛꯇꯕꯤ ꯃꯃꯥꯅ ꯐꯪꯕ ꯉꯝꯗ꯭ꯔꯕꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯄꯣꯛꯇꯕꯤ ꯃꯃꯥꯅ ꯐꯧ ꯑꯁꯤ ꯂꯣꯏꯅ ꯉꯁꯤ ꯁꯨꯔꯝꯗꯕ ꯌꯥꯗꯦ꯫ ꯁꯤꯕꯨ ꯂꯣꯏꯅ ꯁꯨꯔꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯀꯣ ꯍꯥꯏꯅ ꯂꯝꯒꯤ ꯃꯨꯝ ꯑꯀꯪꯕ ꯂꯨꯛ ꯑꯃ ꯄꯤꯛ ꯊꯟꯅ ꯊꯥꯡꯗꯣꯛꯄꯤꯔꯝꯂꯒ ꯄꯥꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ꯫ ꯃꯃꯥꯒꯤ ꯌꯥꯊꯪ ꯀꯤꯃꯟꯈꯤꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯐꯧ ꯁꯨꯕ ꯉꯟꯇꯥ ꯍꯧꯖꯔꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯗꯨꯅ ꯐꯧꯅꯤ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯝꯕ ꯃꯨꯝ ꯑꯀꯪꯕ ꯑꯗꯨ ꯁꯨꯃꯟꯗ ꯍꯥꯞꯂꯗꯨꯅ ꯁꯨꯕ ꯍꯧꯈꯤ꯫ ꯃꯄꯨꯝ ꯑꯃ ꯐꯥꯎꯕꯁꯨ ꯌꯥꯅ ꯆꯤꯈꯥꯏꯕ ꯉꯝꯗ꯭ꯔꯕ ꯃꯨꯝ ꯑꯗꯨꯕꯨ ꯁꯨꯝꯕꯟꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯁꯨꯒꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯁꯪꯁꯥꯔꯁꯤꯗ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯧꯕ ꯊꯧꯁꯤꯜꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯐꯅ ꯀꯟꯅ ꯁꯨꯖꯩ ꯑꯗꯨꯕꯨ ꯃꯨꯝꯒꯤ ꯃꯀꯨ ꯑꯃ ꯐꯥꯎꯕꯁꯨ ꯀꯣꯛꯍꯟꯕ ꯉꯝꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ, ꯀꯔꯝ ꯇꯧꯁꯤꯔꯥ, ꯃꯃꯥ ꯂꯥꯛꯂꯒꯅꯤ, ꯏꯃꯥꯅ ꯑꯩꯕꯨ ꯐꯧ ꯂꯨꯛ ꯑꯁꯤ ꯂꯣꯏꯅ ꯁꯨꯔꯝꯗ꯭ꯔꯕꯗꯤ ꯌꯨꯝꯗ ꯂꯩꯔꯝꯒꯅꯨ ꯍꯥꯏꯔꯝꯈꯤ꯫ ꯑꯩ ꯀꯔꯝ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯋꯥꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯃꯃꯥꯕꯨ ꯀꯤꯃꯟꯈꯤꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯁꯥ ꯑꯃꯒꯤ ꯁꯥꯌꯣꯜ ꯂꯧꯗꯨꯅ ꯂꯝꯁꯥ ꯑꯣꯟꯊꯣꯛꯈꯤꯔꯝꯂꯦ꯫ ꯄꯣꯛꯇꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯣꯟꯈꯤꯕ ꯁꯥ ꯑꯗꯨꯗꯤ ꯁꯑꯣꯝ ꯍꯥꯏꯅ ꯈꯪꯅꯈ꯭ꯔꯕ ꯁꯥ ꯑꯁꯤꯅꯤ꯫ ꯁꯑꯣꯝ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯈꯨꯜ ꯑꯁꯤꯗ ꯁꯥꯒꯩꯒꯤ ꯃꯤꯁꯤꯡꯅ ꯆꯥꯗꯅ ꯅꯥꯃꯨꯡꯅꯗꯨꯅ ꯃꯔꯤꯡ ꯖꯥꯇꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯑꯁꯤꯅꯤ꯫